ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯠꯇꯒ ꯃꯗꯨꯗꯤ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯔꯒꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯤꯇꯪ ꯁꯥꯡꯕ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯎ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯔꯤ ꯇꯦꯟꯃꯜꯂꯤ ꯍꯥꯏꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯕꯤꯔꯛꯄ ꯍꯦꯛ ꯌꯥꯎꯏ꯫ ꯑꯩꯅ ꯁꯥꯡꯅꯕ ꯍꯥꯞꯆꯤꯟꯖꯕꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯔꯦ ꯑꯗꯣ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ, ꯑꯐꯪ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯆꯤꯡꯗ ꯎ ꯈꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯁꯨ ꯎ ꯃꯁꯥ ꯊꯥꯕꯒꯤ ꯊꯕꯛꯁꯨ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯅ ꯌꯨꯝ ꯄꯨꯔꯛꯄꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯏꯌꯥꯝꯕ, ꯏꯈꯥꯗ ꯏꯅꯥꯎ ꯑꯃꯈꯛꯀ ꯂꯩꯖꯔꯝꯃꯒꯗꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯄꯨꯃꯤꯟꯅꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯒꯤ ꯃꯍꯨꯠ ꯏꯊꯛꯇ ꯏꯆꯦ ꯑꯃ, ꯏꯈꯥꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯅ ꯑꯩꯅ ꯁꯨ ꯅꯣꯝꯃꯒ ꯌꯨꯝ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯎ ꯃꯁꯥ ꯊꯥꯕꯗ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ ꯏꯃꯥꯅ꯫ ꯃꯗꯨꯅ ꯕꯕꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯍꯨꯠ ꯃꯔꯦꯟ ꯁꯤꯟꯗꯨꯅ ꯁꯨꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯟ ꯋꯥꯡꯃꯔꯣꯝꯗꯒꯤ ꯑꯩꯒ ꯃꯔꯛꯇ ꯀꯧꯅꯕ ꯏꯌꯥꯝꯕ ꯑꯃ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯊꯣꯏꯕ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯅꯪ ꯁꯪꯉꯒꯗꯤ ꯑꯩꯒ ꯆꯤꯡꯗ ꯊꯕꯛ ꯁꯨꯔꯨꯁꯤ꯫ ꯅꯪ ꯌꯥꯒꯗ꯭ꯔꯥ?" ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, "ꯏꯌꯥꯝꯕ, ꯑꯩꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯅꯣꯡꯃꯗ ꯂꯨꯄꯥ 100-200ꯗ ꯑꯣꯏꯔꯁꯨ ꯇꯥꯜꯂꯒ ꯌꯨꯝꯗ ꯄꯨꯁꯟꯕꯅꯤ꯫ ꯑꯩꯅ ꯂꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯊꯣꯛ ꯂꯩꯔꯒꯗꯤ ꯌꯨꯝꯁꯤꯗꯤ ꯄꯨꯔꯥ ꯍꯣꯔꯅꯤ꯫ ꯑꯩ ꯉꯝꯃꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯃꯨꯛ, "ꯊꯣꯏꯕ, ꯑꯩꯅ ꯅꯪ ꯍꯧꯕ ꯂꯥꯛꯏꯁꯦ ꯑꯅꯝꯕꯅꯁꯨ ꯅꯪꯗꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯎ ꯌꯥꯟꯕ, ꯎ ꯃꯁꯥ ꯊꯥꯕꯒꯨꯝꯕꯁꯤ ꯅꯪ ꯈꯔ ꯍꯩ ꯍꯥꯏꯅꯩ꯫ ꯃꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯀꯗꯕ ꯑꯣꯏꯕ꯫ ꯐꯔꯦ ꯑꯗꯣ ꯅꯪꯅ ꯇꯜꯂꯕꯅꯤꯅ ꯑꯩ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯨꯔꯒꯦ꯫ ꯅꯪ ꯂꯩꯍꯧꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯌꯥꯝꯕ ꯑꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯌꯥꯝꯕ, ꯊꯕꯛꯇꯣ ꯑꯩꯁꯨ ꯌꯥꯎꯔꯒꯦ꯫ ꯑꯗꯣ ꯌꯨꯝꯗ ꯂꯨꯄꯥ 4,000-5,000ꯃꯨꯛꯇ ꯍꯥꯟꯅ ꯁꯤꯟꯅꯔꯝꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯔꯒꯗꯤ ꯅꯅꯥꯎ ꯊꯕꯛ ꯑꯗꯨ ꯁꯨꯕ ꯂꯥꯛꯆꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯗꯨꯅ, "ꯌꯦꯡꯁꯤ, ꯑꯩꯁꯨ ꯅꯪꯗꯧꯅ ꯑꯥꯗ ꯊꯕꯛ ꯁꯨꯔꯨꯗꯣꯏꯅꯤ꯫ ꯑꯩꯁꯨ ꯄꯩꯁా ꯂꯩꯇꯦ. ꯊꯕꯛꯁꯤꯕꯨ ꯁꯨꯕꯤꯌꯣ ꯍꯥꯏꯔꯛꯏꯕ ꯃꯈꯣꯏꯒ ꯇꯥꯟꯅꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯉꯔꯥꯡ ꯂꯥꯛꯑꯝꯕ ꯏꯌꯥꯝꯕꯗꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ, "ꯊꯣꯏꯕ, ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯒ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯈ꯭ꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ ꯑꯩꯅ ꯉꯁꯤ ꯆꯠꯇꯣꯔꯤꯕꯁꯦ꯫ ꯐꯔꯦ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯅꯤ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯏꯆꯦ, ꯑꯩ ꯍꯧꯖꯤꯛ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯦ. ꯄꯩꯁꯥꯁꯦ 5,000ꯅꯤ. ꯑꯩ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯁꯨ ꯑꯩꯒꯤ ꯍꯥꯊꯨ ꯍꯥꯊꯨꯕ ꯃꯇꯧ ꯑꯗꯨꯗ, "ꯀꯩꯅꯣ, ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯔꯝꯃꯨ, ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯆꯠꯂꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯈꯔ ꯌꯣꯝꯁꯤꯜꯂꯒ ꯏꯃꯥꯗ, "ꯏꯃꯥ, ꯃꯅꯝ ꯅꯝꯕꯤꯔꯨ. ꯑꯩ ꯆꯠꯂꯒꯦ. ꯏꯆꯦ, ꯂꯨꯄꯥ 500ꯇꯪꯗꯤ ꯄꯨꯈꯤꯒꯦ. ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯨꯗꯒꯤ 500 ꯈꯛꯇ ꯄꯤꯔꯛꯑꯣ" ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯗꯒꯤ ꯍꯥꯊꯨ ꯊꯣꯔꯛꯈꯤ꯫ ꯏꯃꯥꯒ ꯏꯆꯦꯒꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯊꯣꯡꯒꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯖꯥꯔꯗꯒꯤ ꯃꯤꯑꯣꯏ 7 ꯑꯃꯒ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯄꯨꯡ 1 ꯇꯥꯔꯝꯃꯤ꯫ ꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯒ ꯕꯖꯥꯔꯗꯒꯤ ꯂꯥꯛꯄ ꯍꯧꯔꯛꯄꯅ ꯄꯨꯡ 8:30ꯗꯒꯤ ꯊꯣꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯇꯦꯛ ꯑꯃꯗꯤ ꯈꯣꯡꯅ ꯆꯪꯉꯤ ꯆꯤꯡꯌꯥ ꯑꯗꯨꯗ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯈꯣꯜꯂꯥ ꯑꯗꯨꯁꯨ ꯍꯥꯟꯅ ꯆꯔꯆꯀꯨꯝꯕ ꯑꯣꯏꯔꯝꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯈꯣই ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯑꯩ ꯏꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯜꯂꯥ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯇꯥꯎ, ꯇꯨ, ꯑꯥꯗ ꯆꯤꯡꯗꯒꯤ ꯇꯥꯔꯛꯂꯤꯕ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ. ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ. ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯋꯥꯇꯔꯐꯣꯜꯅꯤ. ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯔꯨ ꯂꯨꯖꯒꯦꯁꯨ ꯌꯥꯏ. ꯑꯗꯣ ꯅꯇꯣꯝꯗꯗꯤ ꯆꯠꯂꯨꯅꯨꯀꯣ. ꯃꯁꯤꯒꯤ ꯋꯥꯇꯔꯐꯣꯜ ꯑꯁꯤ ꯂꯥꯏ ꯂꯩ ꯍꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯕꯥꯇꯤꯟ ꯑꯃꯗ ꯌꯥꯔꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯈꯔꯒ
ꯆꯤꯡꯗ ꯀꯥꯗꯨꯅ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯗ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯎ ꯌꯥꯜꯂꯤꯁꯤ? ꯎꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯈꯤꯕꯗ ꯄꯨꯈꯤꯗꯣꯏꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯁꯤ ꯂꯝꯕꯦꯟ ꯁꯦꯝꯕ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯆꯤꯡꯆꯦꯞ ꯑꯁꯤ ꯀꯛꯑꯒ ꯂꯝꯕꯦꯟ ꯁꯦꯝꯗꯣꯏꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯎ ꯀꯛꯅꯕ ꯃꯦꯆꯤꯟ ꯑꯃ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯎ ꯑꯗꯨ ꯀꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯎ ꯀꯛꯅꯕ ꯃꯦꯆꯤꯟ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯁꯤꯡꯖꯪꯅ ꯑꯣꯏꯅ ꯎꯁꯤꯡ ꯑꯁꯤ ꯌꯥꯟꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯅ, ꯊꯣꯏꯕ, ꯎꯁꯤꯡ ꯑꯁꯤ ꯁꯤꯡꯖꯪꯅ ꯂꯣꯏꯅ ꯌꯥꯟ ꯂꯩꯔꯒꯗꯤ ꯃꯇꯝ ꯆꯪꯉꯅꯤ꯫ ꯅꯪꯁꯨ ꯎ ꯀꯛꯅꯕ ꯃꯦꯆꯤꯟ ꯑꯁꯤ ꯄꯥꯏꯕ ꯇꯝꯃꯨ꯫ ꯎ ꯃꯆꯥ ꯈꯔꯁꯤꯗꯤ JCBꯅ ꯐꯨꯛꯆꯈ꯭ꯔꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯟꯅꯤ ꯍꯣꯠꯅꯔꯤꯕ ꯎ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯑꯗꯨꯅ ꯑꯩꯅ ꯎꯖꯥꯎ ꯑꯗꯨ ꯌꯥꯟꯗ꯭ꯔꯤꯉꯩ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯌꯥꯝꯕ ꯑꯗꯨꯅ, ꯊꯣꯏꯕ, ꯃꯌꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯎꯖꯥꯎ ꯀꯌꯥ ꯑꯃ ꯀꯛꯑꯒ ꯂꯥꯛꯑꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯀꯤꯕ, ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯆꯤꯡꯊꯛꯂꯣꯝꯗꯒꯤ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯍꯩ ꯈꯔ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯎ ꯀꯛꯄꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯃꯈꯣꯜ ꯑꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯃꯈꯣꯏꯁꯨ ꯎ ꯑꯗꯨ ꯍꯌꯦꯡ ꯌꯥꯜꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯣꯂꯥꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯄꯥꯟꯗ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯗꯨꯅ, ꯊꯣꯏꯕ, ꯅꯪꯁꯨ ꯊꯣꯛꯎꯁꯤ, ꯃꯣꯏꯁꯦ ꯀꯩꯗꯧꯅꯔꯕꯅꯣ ꯍꯪꯉꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯜꯂꯦ ꯏꯌꯥꯝꯕ ꯑꯗꯨꯝ ꯊꯣꯛꯎꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯌꯥꯝꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯎꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯊꯣꯏꯕ, ꯃꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯗꯣꯔꯤꯕ ꯖꯥꯔꯅꯤ? ꯃꯌꯥꯡ ꯃꯆꯥ ꯑꯃ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯁꯝ ꯄꯨꯔꯒ ꯌꯦꯠꯂꯣꯝꯗ ꯂꯩꯕ ꯋꯥꯇꯔꯐꯣꯜ ꯑꯁꯣꯝꯗ ꯀꯨꯝꯊꯈꯤ ꯍꯥꯏ꯫ ꯃꯈꯣꯏꯁꯦ ꯄꯥꯛ ꯄꯥꯛ ꯁꯨꯃꯥꯏꯅꯗꯤ ꯀꯌꯥ ꯍꯥꯏꯗꯕꯅꯤ, ꯅꯪ ꯀꯤꯗ꯭ꯔꯣ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯃꯨꯛ, ꯏꯌꯥꯝꯕ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯆꯤꯡꯂꯥꯏꯒꯨꯝꯕꯁꯨ ꯑꯣꯏꯔꯝꯒꯅꯤ, ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏ ꯑꯐꯕ ꯑꯣꯏꯕꯒꯤꯅꯤ, ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤꯗꯣ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯥꯍꯧ ꯈꯔ ꯉꯜꯂꯝꯃꯤ꯫ ꯃꯥꯏ ꯃꯤꯠ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯕꯥꯇꯤꯟ ꯑꯃꯗ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯗ ꯀꯥꯡ ꯇꯤꯟꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ, ꯉꯁꯤꯗꯤ ꯋꯥꯇꯔꯐꯣꯜ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯕꯥꯇꯤꯟ ꯑꯃꯒ ꯁꯥꯄꯣꯟ ꯑꯃꯒ ꯄꯨꯔꯒ ꯋꯥꯇꯔꯐꯣꯜ ꯑꯗꯣꯝꯗ ꯆꯠꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯦꯟ ꯑꯗꯣꯝꯗ ꯁꯝ ꯄꯨꯔꯒ ꯅꯨꯄꯤ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯇꯨꯃꯤꯟꯅ ꯑꯁꯣꯡꯕꯔꯣꯝꯗ ꯆꯪꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯇꯨ ꯆꯣꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯕꯨ ꯃꯀꯣꯛꯇ ꯁꯝ ꯑꯃ ꯌꯥꯜꯂꯒ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯦꯟ ꯑꯁꯤꯗ ꯊꯕꯠ ꯀꯛꯇꯨꯅ ꯂꯥꯜꯂꯒ ꯆꯠꯈꯤꯕꯁꯤꯕꯨ? ꯃꯁꯤꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯏ꯫ ꯃꯤ ꯑꯣꯏꯔꯝꯃꯒꯗꯤ ꯐꯩ, ꯂꯥꯏ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯃꯣꯠꯂꯁꯨ ꯃꯣꯠꯅ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯏꯔꯨ ꯃꯥꯏꯊꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯉꯛꯄ ꯃꯇꯧꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯃꯄꯥꯟꯗꯒꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯈꯤ, ꯊꯣꯏꯕ, ꯊꯣꯔꯛꯑꯣ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯗꯨꯅ ꯀꯧꯔꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯃꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯀꯨꯞꯁꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯌꯥꯡ ꯃꯆꯥꯈꯩꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯅꯕ ꯁꯥꯟꯅꯔꯤꯖꯥꯔ ꯈꯟꯗꯨꯅ ꯀꯥꯗꯨꯗ ꯑꯩꯈꯣꯏꯒ ꯇꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯊꯣꯏꯕ, ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯧꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯁꯤꯕꯨ ꯃꯌꯥꯡ ꯃꯆꯥꯈꯩꯅ ꯁꯥꯟꯅꯔꯤꯕꯖꯥꯔꯣ? ꯑꯗꯣ ꯑꯃꯔꯣꯝꯗꯁꯨ ꯃꯥꯟꯗꯦ, ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯪꯗꯨꯅ ꯍꯥꯡꯇꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯅꯤꯡꯔꯣꯝꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯍꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ, ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯑꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ
ꯑꯩꯈꯣꯏꯁꯨ ꯀꯤꯗꯨꯅ ꯀꯅꯥꯃꯠꯇ ꯇꯨꯝꯅꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯈꯣꯂꯥꯗ ꯂꯩꯔꯤꯕ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯇꯥꯗꯦ, ꯇꯨꯝꯃꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯊꯣꯛꯄꯗ ꯑꯃꯅ ꯑꯃꯕꯨ ꯉꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯃꯨꯛ ꯂꯩꯔꯒꯗꯤ ꯃꯌꯥꯡ ꯃꯆꯥ ꯑꯃ ꯑꯌꯨꯛꯇ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯈꯣꯂꯥ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯌꯥꯡ ꯃꯆꯥ ꯑꯗꯨ ꯀꯟꯅ ꯊꯤꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯈꯤꯕꯤ ꯁꯝꯄꯨꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯁꯝꯄꯨꯕꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯔ ꯂꯥꯏꯔ ꯈꯪꯇꯣꯛꯁꯤ ꯍꯥꯏꯅꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯝꯄꯨꯕꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯇꯞꯅ ꯇꯞꯅ ꯆꯠꯄꯗꯤ ꯃꯥꯜꯂꯒ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕꯗꯤ ꯁꯨꯛꯐꯪ ꯐꯪꯉꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯄꯗ ꯃꯥꯡꯈ꯭ꯔꯕ ꯃꯌꯥꯡ ꯃꯆꯥ ꯑꯗꯨꯗꯤ ꯑꯁꯣꯡꯕ ꯋꯥꯇꯔꯐꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯥꯔꯒ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤ꯫ ꯆꯪꯁꯜꯂꯒ ꯃꯁꯥ ꯑꯗꯨꯁꯨ ꯊꯦꯡꯉꯨꯕꯗ ꯏꯪꯄꯛ ꯏꯪꯉꯝꯃꯤ, ꯑꯗꯨꯒ ꯁꯣꯔꯁꯨ ꯊꯥꯖꯤꯟꯗ ꯊꯕꯦꯠ ꯊꯕꯦꯠ ꯌꯥꯝꯅ ꯋꯥꯅ ꯍꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯡꯀꯠꯂꯒ ꯈꯣꯂꯥ ꯇꯝꯅ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯒꯠꯄꯗ ꯆꯝꯕ ꯎꯆꯥꯟ ꯃꯆꯦꯠ ꯑꯃ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯌꯥꯡ ꯑꯗꯨꯕꯨ ꯃꯩ ꯌꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯡ ꯃꯆꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯈꯔꯗꯤ ꯂꯥꯛꯈꯤ, ꯇꯧꯕꯇꯕꯨ ꯃꯁꯥꯗꯤ ꯐꯅ ꯀꯨꯏꯔꯐꯥꯎ ꯏꯀꯟ ꯀꯟꯈꯠꯂꯛꯈꯤꯗꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯍꯪꯕꯗ ꯐꯥꯎ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯃꯌꯥꯡ ꯃꯆꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗꯒꯤ ꯃꯌꯨꯝꯗ ꯄꯨꯊꯍꯟꯈꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯃꯐꯝ ꯑꯁꯤ ꯂꯥꯏꯐꯝ खरक कनबा चिंग्या चिंखोंग ओइना तौई कुइना लेथब फरो हंदक था हेक फाबगा खुसुमा लौरगा युमदा हनख्रसि हाइनारम असुमना अखोई मफम अदुदा मयांग मचा मापल अमगा अखोई मैतै मचा 12 अमगा अखोई पुलब मियोय कुल लेरम मसिगी मतुंग नोंगमा नोंगमागी अखोइना लेरिबा खोला अदुदा अखोई मयाम मरक्तगी मियोय अमगी खोंजेन सा सारगा सुम कौथोरकपा हौरकी करिगुंबा मदुदा मियोय अमना मागी ममिंग कौरी हाइदुना हेक थोकलुरबदि मियोय अदु मफम मरांग खंगदना हेक्ता मांगबा हौरकी अदुबु नोंगमदि ऐगा लाकमिनरकपा इयाम्बा अदुसु नुंगथिन पोबोबता वाटरफॉल अदोमदगी मसक मतौ फजख्रबा मफी सेत्तबि नुपी अमना मागी ममिंग कौदुना माबु खौदेमदुना कौरकी इयाम्बा अदुसु तरंग मारंग मसादा ज्ञान तादबा मखै वाटरफॉल अदोमदा चंगुई हाइरकी अदुबु तंजा अदुदा मागी ममांगदा संपुबी हनुबी नुपी अदुना सतलाउना लांदुना चतखिबदगी मसादा ज्ञान लाक्तुना मफम अदुदगी कन्ना चेलकी हाइदुना ऐंगोंदा सिरुबदगी हलाबने हाइदुना पाउ तममी नुमित अदुगी नोंग हेक कानबदगी इयाम्बदुगी मखोंग मपादा कांगुमना चिक्खिबगी मवोंगदा मचा अमा पोंबा हौरकी अखोइसु कांगना चिक्पो ओइरमगनी करिसु तौरोय हाइदुना लाइथोअमी तौबदबु नोंगमा नोंगमागी इयाम्बदुगी ओइ थंगबा खोंग अदु इपंग पंगथरगा चटपदा फदराक फदराक तारगा सिदाबा हौरकी ऐगी मंगलांदसु युमदा लेहौरिबा इमा अदु वाटरफॉल लेरिबा अदोमदगी थोरक्तुना ऐबु चटख्रो हाइदुना यामना साउना मफम असिदगी तालकी मसिगी मतुंग इयाम्बा अदुसु मखोंग नारकपदगी अखोइ खरा खुसुमन खरा लौरगा युमदा हलकी अदुगा आदा थेंगनरकीबा अकीबा थौदोक पुंबा इमादा ऐना वारी तम मदुदा इमाना ऐंगोंदा सुमना हाइरकी नकोइ सिरुबदगी हलाबनी नकोइना हेक हेक थेंगनै हाइरिबा संपुबी हनुबी अदु ईश्वर अफबनी माना नकोइबु मतम पुंबदा लमजिंग लमताक पीबनी अदुगा वाटरफॉल अदोमदगी नकोइबु कौदुना पुसल्लिबा अदुना लाय अफतबनी नुमिदांगदसु नकोइना खोइगी नमिंग कौरक्लिबदुसु अफतब लाय नकोइबु कौथोगा लाय अदुना चेलगा मफम मरांग खंगंदना हातुरिबन वाफम सिंगसे इमाना ऐंगोंदा हाइरकी अदुगा ख्वाइदगी नुंगाइतबना ऐगा चमिनबा इयाम्बा अदुदि हौजिक फाव मागी मखोंग अदु सेक सेक्तुना चली अखंग अहै माइबा माइबि तानारुबदा लायोक्नबनी हाइरकी हाय मसिनि मयाम ngasiगे रियल हॉरर स्टोरी मथंगे वारी थागलपदा मयाम पुन्ना मुक थेंगनरसी ngasiगे दे मयाम दगे काइनना बबिदे लौजरी।